अहमद मरोइब पाव पिजरी बिष्णुपुर डिस्ट्रिक्ट की कुंभी की मनुंग चना लेबा साइटोन वाथा लंबीदा कुकी मिल्टन सिंगना सिंथक्तगे नोंमै कापथरकपदा लौ सुदुन लेबी मौ नहा अमा लेखिद्रे मिहात पुथोक्त्रिबा फावबा हक्सांग लौरे हारि जमात उल मुजाहिदीन बांग्लादेश कौबा टेररिस्ट ऑर्गेनाइजेशन अमना टेररिस्ट अटैक चथरकप याय हाइबदगी इंडिया की सेंट्रल इंटेलिजेंस एजेंसी खरना अवांग नोंपोक स्टेट सिंगदा हाई अलर्ट लौथोखरे आंध्र पुलिस स्टेशन की मनुंग चना लेबा पोइरोपाट लोकोलदा चरु फुदित मरक्ता मसक खंगदबा मैना चाकथेक्लबा नुपा अमगी असिबा हक्सांग यावरम थेंगनरखरे अमदी इंकुमजा लिसिंग अमसा पल हुमुदरा मापन की नवेम्बर 12 लोना थिंग्रबा लालहोलु प्रिपाकना लेप्तना पांथोक्तुना लाकपा अथौबसिंगी निक्षिंग नुमित लाकलेबा नवेम्बर 12 असिदा मखल अमतगी हराव कुमहै तौबिगनु हाइरकली खुरुमजरी ISCOM मीडिया न्यूज में ताबरी बिसिंग बुआई तोम थिंगान मन तराम नोक्सबगा लेना होजे पुंजासी फावगी पाव संदोकनु पिजरी बिष्णुपुर डिस्ट्रिक्ट की कुंभी की मनुंग चना फगकचाव इथाई पुलिस स्टेशन की मनुंग लेबा साइटोन वाथा लंबीदा लबुक लौ सुबा मौ नहा अमा कुकी मिल्टेन सिंगना नोंमै कापसिलकपदा लेखिद्रे थौदोक अदु ngasi अयुक चौराकना पुंग 13 मुक ताबदा वाथा लंबी लौकोलदा थबक सुरिङैदा लौकोल अदुगा नक्नना लेबा दम्बी रिजर्व फॉरेस्ट रेंज की सिंथक्तगी कुकी मिल्टेन सिंगना नोंमै राउंड क्या मसिंग खंगदना कापसिलकपदा मफम अदुदा थबक सुदुना लेरिबा मियाम अदु थवाई हिंगनबा चेनकी हाइरी लाइबक्तिब थौदोक अदुदा लेखिद्रिबी नुपी अदु साइटोन ग्राम पंचायत के वार्ड नंबर 3 वाथा लंबीदगी सापम सोफिया चही कुमापन मपुरोइबगी मिंग सापम दयानंद कौई थौदोक थोफम अदुदा बिष्णुपुर डिस्ट्रिक्ट पुलिस अमदी BSF की अहेनब फोर्स तंगसिन किबग लोइनना असिबा हक्सांग अदु थौदोक थोफमदगी पुथोरकलब मतुंगदा वाथा लंबी प्राइमरी स्कूल दा हांगलिबा 13 सुबा बटालियन BSF की पोस्ट दा थमकी थौदोक थोफमदा कुंभी SC के MLA S प्रेमचंद्र अमदी बिष्णुपुर की SP KSS रवि कुमार अतई मकोक थोंबा पुलिस के मियोई कयासु लाक्तुना ओरिकलिबा फिबम सिंह अदु यंगसिनखी थौदो अदुगु मरी लेनना लेखिद्रबी सोफिया की मनेबोक साफम नुक्सितोंबी ना हाइकिबदा महाके ममोंग नुपी हातलिबा मियोई सिंह पुथोक्त्रिबा फावबा असिबा हक्सांग लौरोय मसिंग मथक्ता ममोंग नुपीगी हक्सांगसु पोस्टमार्टम की पुबा यारोय करिगिदमक्ता मनाक नकपदा लेरिबा सिक्युरिटी फोर्स सिंह मरु ओइना BSF की पर्सनल सिंगना लौ लोकपा चचबा मियोई सिंगिदमक्ता ngak senbidribno nongmai kablak le hairaga tumina leishilba karigino hainasu hanglakli aigi icha imauje hatpa mi hatpa do puthokri babo ai imauje ngasi yumda su puchiloi aduga postmodern tawda pubasu yaroi adu ngasi nahangai matamda ngakpi raga ngasi ngakpi driba lau suba chatpa icha imaujingje laita laira ngantani aduga hojik ngak chu ngakpi dana moina लौथोक पसले लबुक्ता मी लैगिबा मी दो लौथोक पसत चंग मतमदा मोइना चंग कानोइना नोंमै तमकपा मनाउ नुपाजिना लौथोक पचंगे न हाइबा कांदा मोइना नोंमै तमगा ताथोरकपा इचा नुपा दो हजि कपपगा मथमोइ सोकना लैरी अदुना सरकारना मियें चंगबिरौ मियें चंगबिरो हाइबसे कया रग हाइग्रबनी मिहातपदो हजिमुक पुथोकपिरो अदुगा आई इमौजे लौगनी मी कनोदा पोस्टमॉर्टम तौबसु पुबिबि यारोय नाकलमदा थौदोक अदुगी मतंगदा अकुप फिवम यंगसिनबा लाकिबा बिष्णुपुर डिस्ट्रिक्ट के SP KSS रवि कुमार की मफमदा पेंद्रबा मफम अदुगी नुपी कयाना वाथा लंबी प्राइमरी स्कूल दा लेरिबा 13 सुबा बटालियन बॉर्डर सिक्योरिटी फोर्स BSF की माइकीदगी नोंमै हेक काप होरकपदगी करिगुंबा अमता तौदना लेखी हाइना पेनबा फोंदोखी बटालियन पोस्ट असिगी मकोक थोंबा पर्सनल खरदी नाचुंगदना लैथोकपा यावी हाइनासु SP की मफमदा पाउनमखी मसिगी पाखुमदा SP KSS रवि कुमारना मफम मदुदा तिलमलिबा मियामदा थौदोक असि मतौ करमना थोक्रिबनो हाइबगी मतंगदा चपचाना तिगतुना मरी लेनबा रिपोर्टिंग मकोक थोंबा सिंगदा पिखतकनी हाइबगी थाजबा पिखी तुंगदा सोफिया गे असिबा हक्सांग रिम्स हॉस्पिटल गे मोकता थमनबा पुखलखरा हाइरी लोग सीओ की साइड से सोइबो होरो नत्रना कंपनी कमांडर की ऑर्डर पीबा मतंदा फजन क्लियर पीरम दबी माई मिस्टेक होरो अदुगी मिस्टेक तो लोइना हापने आइना हाइजनिंग यदि करिगिनोदा हाइरिबा रिपोर्ट असि थारगा
सुमाइना वाथलम बिदा इंसिडेंट थोको मतमदा असोइबो खरा लेगिबदुना मरम ओइरगा हिला जारगा लेगिबो ऑफिसर ओइरो पर्सनल ओइरो अदु दंदी फंगी मोइदा डिसिप्लिनरी इंक्वायरी तौगी डिसिप्लिनरी प्रोसेस तौगी हाइबो वाहिजे सी सीएसएफ नतन अतै सीएफ तो मथौ ताएबा नत्रगदी सिगी इंसिडेंट से स्वाइदा मुआ लुसिंद्रगदी अतै इम्फाल इस्टसु लौ फाउरी अतोपक कुनोदसु बिसुकुरसु लौ फाउरी मोइदा थांगन बन ताइ कुकी मिलिटेंट सिंगना साफम सोफिया कौबी अमबो ngasi nongmina kapna hat ki thong adubo salaya punba nupi lamjing luf chinga makhana yamna kanna yaningdaba phongdorkli luwa sina thador ki cherol amada manipur lengakna chingkhong chingya singda central security force sing thamliba si kuki singna mitei masa singbu nongmai kaptuna halakpa sing yengduna leinaba thamlibra haina hanglakli sofia gi misi asi sena loisin ba yaroi mihar asi chedri ba kuding makpu lengak asina matik chawa chirak pigedabne haina su cherol asi rakpalakli Jamaat ul Mujahidin Bangladesh natraga samna JMB haina kangnariba terrorist organization asigi masaloi shangsing sauthoknaba pandamgi manung channa chatharkpa yaba terrorist ki thawong singa mari leinana India gi Central Intelligence Agency karana awang nongpo ki state singda high alert lauthokra hari intelligence report asigi matungina haukiba thakara asida chathakiba thibuhumba thabakta Assam amdi Tripura gi Bangladesh ka tainaba tongan tongan ba mafum singdagi yumthangnariba leibak asidagi lona changlakpa mioi chama kuntranipan fabagi paulaikrabani hiram asigi matangda state amdi Central Intelligence ki kangbu singna akanba section thorang lokhatpaga loinana mari lenba security agency singshu high alert ta thamkra haina pawasina makhatari Yamna nungaitaba thokdok amada Andro police station gi manung chana leiba iroi pat local da charu fudit marakta nupa amagi asiba hakchang yauramba thengnarakre hojik fawgi oinadi mioi adu matau karamna charu mai thabada yarum libano haiba khangba ngamdri thokdok asi matangda paw hek phangbaga Andro police station gi kangbu amana thokdok thokfam da changshinduna haksang adu lokalaba matungda masak maming khangdoknaba amadi mioi asi karamna sikhibano haiba gi chapchaba khangdoknaba Jenims ki mokta thamkre hairi misi asi matangda Andro police ki officer in charge da thadorakpa report amada laikidraba nupa asi higok machugi jin khongrau amaseli mahak yamdrabada centimeter chamaga yakai mari mukwangba saban paba mioi oigani haina palli thogdok asigi matangda police na case amal lokhatuna makhatana thijinba hore haina su report asina makhatarkli Kumja lising amachama pal humdara mapangi November 12 PREPAK amasung masigi lanmi shanglub Red Army na leptana pangthuktuna lakpa athawu singin ningsing numit kumsi sahi gi oina November 12 da lakpada ningtam yawol ihaw asigi namakta thawaina pontha pikraba athaubi pumnamakta PREPAK na ikai kumnabu ulakli lona thingkraba lalhulub asigi publicity and propaganda gi Charles the affairs pairiba lewak ngakpa luwangna khuyek piduna thadorpa cherol amada ningtam yawal lantheng asida thawai pontha pikraba athauba singbu ningsingduna kumsing lising amasampal humbudra mapan gina beba tarani thoidagi PREPAK amasung masigi lanmi shanglub Red Army na leptana pangthuktuna lakpa athauba singin ningsing numit lakleba November 12 asida makhal amatagi harau kumbai tawbiganu hairikli loinana numit asigi numidangda yumthong kudingda maira katpibaga loinana laikidraba athaubi singi ningsing kubamda lei amasung maira katpiu hainasu paujilagli Namid asi mapung oina kumza lising amasampal humudra nipan November 12 ayuk anganbada kamengi leimarokta leiba PREPAK ki transit camp amada CRPF amasung police ki apunba force amana kanghaudar landaraktuna camp aduda leiba PREPAK ki dirian amasung kavikanta amadi camp aduda leiminaba PLA gi gambir haidaba athoba ahumna laikidaba amadi komja lising amasampal marfu manga November 12 gi numidang wairamda kabo waxing da thokiba laibaktiba thogdok amada party asigi luching purel ningthemcha tulachandra atopaming loya tabana laikidaba thogdok kamari leinana athoba sing asibu ningsingba oina pangthoktuna lakibani haina su cherol asin makhatarkli Mapa laibak amada UNLF pambai gi
liaison officer oina thongdang puramba lieutenant Kangamam Idom Elias Santos Elias Muan Noengna ngarang laikidabada UNLF amasung masigi lanmi sanglup Manipur People's Army MPA na thamoi shokna awaba phungdorkli party asigi Department of Publicity ge media coordinator Charairongba thoksopna kuyak pidona thadorki cherol amada lieutenant Idom nomit kharani gi mamangdagi mahakna thabuk puriba Manipur gi mapanda leiba party ge base amadi anakba hostel amada hakchangi anaba amagi damakta layengduna lairaki anabagi phibam henjilakpadagi atopa hospital amada punaba thorang tauringaida ngarang athengba ahingi matamda laikanaba ngamdana laikidabani hairi laikidraba asti mahakki loinabi amadi chahi nauriba macha ahum thamlami loinana mahakna laikidaba sida imung manung amasung marup mapang kudingmakna nanghuriba awamai sada UNLF na thamoi shokna saruk yazari amasung laikidraba thoba sigi hakchang polangna malem imagi leishada ingna chikna yataduna wesia lamdam asida ningtambagi mairi oina nganduna lehoba oiresanu hairli Iramdam asigi amadi mitai khunai fanaba changshinba thabak singa mari leinaba natana makhal amatagi casting Arambai Tenggolda haibagi mahutta mari leinaba singda oina haibinaba Arambai Tenggol General Headquarters Control Room Operator Laisram Rovasan na thadorokba cherol amana khangalagli Arambai Tenggolda lagliba case sing maru oina lam ingkolgi case imung manung khanaba funa chainabagi case marup otpagi mari leinaba case sel tontok tonsingi case na chingba makhal amatagi case amata Arambai Tenggolda paina ba habiraktanaba miyamda haijabaga loinana Arambai Tenggol gi leiriba unit chingdasu Arambai Tenggol General Headquarters ka ayaba yaudana makhal amatagi case paiba mi kaukhatpana chingba tawidana basu khangalagli makhatana Arambai Tenggol General Headquarters ka ayaba yaudana lona thabak toramba thoklabadi thabak sing adu Arambai Tenggol ga mari amata leinaroi maduda tholakba afafatagi daita pumnamak isa na pujagadabani chenaramba mioi kudingmak Arambai Tenggol na kudakta akanba disciplinary action lakotkani haina su section wa thamlakli Association of Healthcare Providers India ASPI NE2 na ahanbo oina impact of climate change on human health haibehiramda conclave pangthuknaba sem sare haina ahanba Apicon NE2 2025 ki organizing chairman Dr. KS Palin na phungdorkli hinamasing mari leinana ngasi lampelda leiba Indian Medical Association IMA gi holda pangthokpa paugi mifam amada mahakna haikibada hojik malemgi oina mahusagi khalgi phibam kaitharakpana maram oiraga miyoibada natana lengli paliba khudingmak hingba ngamloidabagi phibam ama lakpagi akib ama leirakli phibam asida aikoi miyoibana kaitharakliba mahusagi khalasi kalhounaba aikoi khudingmak masigi phibam asi khangba tangai fadabaga loinana thabak tawba mathok tai masigi wakalon asiga loinana lamdam asigi healthcare service provider singna haukiba chahi lisingani kunda AISPI Manipur chapter asi semkibaga loinana tongan ba thabak tawba haurakibani mangna makha taraduna association asina chaksilakba thabak thoromgi sarukama oina lakadoriba sahi lisingani kunmanga ge February 15 da ahanbo oina mahusagi khal kaitharakpana mioi Kunaigi Hakchang da Ohelagli Akai Vakayasing Asidagi, Ngaktuknaba, Northeast India gi Miyamda awareness Piduna, Mahushagi Kalbo, Ngak Senura Tamnabagi Pandamda, Hariba Conclave Asti, Pangtukadoribani. Conclave Asida, expert Kayana Tongan Bakana, Bofum Kya Tamgani Amadi, Fenel discussion Singba, Pangtuktuna, Masidagi Lorkba recommendation Sing Maruina, Mari Lainava Singda, Tagani Fundoki. Paugi Bifamadida, Manungchan Association of Healthcare Providers India, AISPI NE2 gi website chu lost okay. Aduga climate change mayam su hena khangbi re karai dei la ino have da akoi ozone layer hena atmosphere sida around 15 to 20 kilometer above the level lady high ozone layer CO2 ozone layer si nong magi kai tharap ozone layer si nanga sagi ultraviolet rays ngak thokpa heat si ngak thokpa life si sustain tawnabagi damakta hanadagi generation millions of years agi laabani adubo hojiksi laibak thiba hai tare akoi human beings ina create tawba tongan activities mayam sina hairiba ozone layer si deplete tawre maru eba deplete tawagi maram si mayam hen khangire fossil fuel ozone layer si hojik repair tawba hore hai kainoda country mayam international agreement sida akoi hojik solar gi tonga energy sinarakpa ade windmill sinarakpa
adagi gobar gi kari natural can you say energy source masi oina sinarba not the fossil fuel aduna maram oiraga hojik si static oiba ai ozone layer gi soktarak basi depletion si static oiba rather started healing sima ekoi gi yamna chawba laibak faba matang haitare si marak sida ekoi yam hena hona daba yadaba tonga tonga ba koi gi madu gi measures mayam am laigre adu gi dudi koi conclave sida khanaga doini Kurai Laring Bom Maning Laikai the game Maibam Prem Kanta Kova Mui Amagi Yumda Long Tail Broad Bill Haibo Check Ama Changlak Padagi WCC gi Secretary Catrimium Johnson Amadi Forest Bit Officer Koirengai Thompson Hawaii Bangaloina Kangla gi Superintendent Sasikanta ga Pau Fauna Duna Kangla Manung tang laba usek makal adu masa sokwa amata yaudabadagi maning tamna paijanaba thadok pikre asomna yumda changjarakpa lamlaki sa usek singbu kanbiduna manak nakpa forest department da pau pibiduna wildlife singbu kannaba puna honamine se haina Catrimium Johnson na miyam da appeal tarukli Milal Assam amadi Maifa gi lamjing makada Northeast Academy na siduna mitei mek tambi takpi bagi thoramama ngasi hogdokre thoramadula academy gi principal El Nandakishore Singha Seram Herajit President Milal Assam Thangjam Brojen President Maifa na chingba mioi kyana sarugaki tharunga mari lenana Seram Herajit na haikibada aikoi imalwal amasung mayek asi khangdraba yadraba tangkak ama yorokle maramasina hojik school da tamniba angang singna tungidamakta khallaga mitei mek tamnaba honaba mathuktai haiki Thangjam Brojen na haikibada aikoi imalwan Assam laingak na associate official language oina sakang krabani maramasina aikoi na imalwan amasung mayek khangnaba honaba mathuktai haiki El Nandakumar Singha na haikibada nakpigani Nandakishore Singha na haikibada Milal Assam amadi Maifana imalwal amasung mitei mek kidamakta lauriba thaudang asi Assam gi Manipuri kunaina singthaduna loiba nairaroidaba thaudangni aduna aikoinasu imalwal amasung mayek chawkhatnaba honaminase haiki Assam gi Kasa district ki Tolen Kunda Pokiba Laikidraba Oza Kangambam Kalachan Babu gi maram da iba Layoi Kraba Kangambam Kalachan Babu ko Lairik Macha ama retire ACS Kangambam Santi Kumar Singha gi yumda phongkrai booklet asigi aiba Kavi Thokso Vishwanath President Naharol Corridor Silup Assam Lakipur aduga Puthokpana Naharol Corridor Siluf Assam Lakipune Tharongga mari lainana laikidraba oja asigi namakta minute ama tumina laiduna ikai kunam utki Hojik sanabagi pawamu pambini Hojik sanabagi pawda Manipur Amateur Boxing Association na sinduna chaliba tha asigi taruk tagi Kumalampak Sports Complex ke boxing arena da chatharak liba ani suba Governors Cup Boxing Championship ngasi sanake school as boy gi kg yankai thoi kangluf ki ahan ba semi final bout ta MKBA na egi boxer Garsom Awungsina NSAA gi boxer Thangjam Jerishan bo maiti bo pikre atopa bout amadana PBA gi boxer Thongam Jackson na Sai STC Imphal gi boxer Thauba Maibam bo maiti bo pikre KG yanki manga kangluf ki semi final bout amada NSAA gi boxer Nelson Khairakpam na NSAB gi boxer Pangambam Netrajit pu maiti bo pikhi atopa bout amada MKBA gi boxer Karung Alvarchan Kobna MKBAB gi boxer Kharibam Laishem Babu Maiti Bapiki KG Yankai Nipan Kangluf ki ahan semi final bout ta MKBA gi boxer Mayangbam Rasna NSAB gi boxer Yumlembam Sanatoi bu Maiti Bapiki atopa bout amada NSAA gi boxer Khundom Lanchenmana MBA gi boxer Ahong Sangbam Hamlet pu round Anishuba da Lefanduna Khundom Lanchenmana Mai Pakle Haina Lauthoki KG Humpumatoi Kangluf ki semi final bout ta NSAB gi boxer Sandam Victor na YBA gi boxer Andrew Yumnambo Maiti Bapiki Tournament asigi ngasi sanakiba School S Girls ki KG Nifum doi Kangluf ki ahan semi final bout ta ASRBAA gi boxer Thongbam
Favishanana NSA gi boxer Milky Mainambo maitiba piki atopa semi final bauta SRBAB gi boxer Chanabam Langlen Chanuna MKBAA gi boxer Maibam Apsarani bu maitiba piki junior boys ki KG yankai nitoi Kanglof ki sanakiba ahan semi final bauta MKBAA gi boxer Thongmujam Paikomana SRBAA gi boxer Wangthoi Chirobo maitiba piki atopa semi final bauta PBA gi boxer Kondram Nongsabana Sai SDC Ulogi boxer Ankit Koiralabu Maitiba Piki KG Yankai Mari Kangluf ki ahan semi final bauta UYDC gi boxer Muhammad Abdul Nurna SRBA gi boxer Sagol Sem Jekishan bu Maitiba Piki atoba baut amada SRBA gi boxer Khangshrakpam Mangalna MKBAA gi boxer Laisram Lanthoiba bu Maitiba Piki Chatrak liba tournament asigi chaliba thasigi tarawm doida loisilagani Youth Development Club COM Mina Library and Siko Laurimam Laikai na Sinduna Laikidraba SDPO Chingtham Ananda Kumar gi mafamda ikai kumnaba utpoina Siko Ground da Chalivata ki mari dagi hoduna Tim Tarani Toina Saruk Yaraga Chatar Liba Ahan by state level SDPO Chingtham Anand Kumar Memorial 9 Side Veteran Football Tournament gi ngasi sanakiba mes amada KFC Keshamthong amadi KLAK Kiamgaina goal ani ni chanaduna draw ekre match asida KFC ki goal ani na umakantana match ki minute ni phumanga amadi yankai tere chatpada chanmangam ki match draw hen kiba FLAK ki goal ani na Rameswar amadi sanayai mana mathang sina match ki minute yankai nipan amadi humpu chatpada chanmangam ki tournament asi ki ngasi sana kiba topa match amada Chem FC Impal amadi BFC B Singjamaina goal ani ni chanaduna draw ekre match asida Chem FC ge goal ani na Marjit amadi Gunavirna match ki minute manga amni tarama panchat pada chanmangam ki draw hen kiba BFC B ge goal ani na Jayanta amadi open draw na match ki minute nifu mari amadi humpu chat pada chanmangam ki chaliba tournament asi hayeng pung amata bu matamda UVSA Lilong Chajing amadi MLVA Haurabina sanragani nungtil pung ani ga minute taramanga chat pada FLAM ya school amadi VFC A Singjamaina sanragani Manipur Cricket Association Sinduna Team Kunmari na saruk yaraga group mari khaiduna hokiba September 13 gi hauraga chatharak liba manga suba MNC under 16 boys Naurem Rasning Toasting Memorial Trophy ge ngasi Khudaivan Lampak Tauthong da sanakiba mesta Trau ko Kaitilna ran chama kuntra tareta TCMDC Thongjubu maitiba pikre match asida Trau na han innings da bet paiduna innings ki apiba over kuntra manga loibda wicket ahum turaga ran Chanim Arfudara mathoi lawkibda TCMDC na ani suba innings da bet paiduna over kuntra ni thoge ball manga da wicket loina turaga ran chama ga yankai mari lawdra match asi maitiba nanki tournament asi ki ngasi Lineage Public Ground da sanakiba match amada PCC Kayai Koivina RCA Lilongbo wicket manga da maitibu pikre match asida RCA na ahan by innings da bet paiduna over kulum doi ke ball ani da wicket loina turaga ran humphum doi khak lawduna PCC na ani sob innings da bet paiduna over kunga ball manga da wicket manga turaga ran humphumari lauraga match asi mai paki Thawal Moijing Public Ground da sanakiba match da AKSDO khangabokna wicket nipan da ASCCC Singjamai bo maitiba pikre match asida ASCCC na han by innings da bet paiduna over 38 ka ball anida wicket loina turaga ran nifumari khaklawkibada AKSDO na ni sob innings da bet pairaga over manga ga ball marida wicket ani turaga ran nifumanga lauraga match asi mai paki khangabo Public Ground da sanakiba match da sedo thangwibana YUCC Kwakaitel Moirangpurel bo ran tara marida maitiba pikre match asida sedona ahan innings da bet paiduna innings ki apiba over kuntra manga loibda wicket mapan tuduna ran chani ga taruk lawki ani sob innings da YUCC na bet paiduna over kuntra ni thoge ball anida wicket loina turaga ran chamaga marfudara ni thoi khak lawduna match achi maitiba nanki Asian Football Confederation na sinduna chaliba thasi ki tarani thoi dagi hauraga tara mari fauba Malaysia na yumbu eraga Kuala Lumpur da pangthokadoriba ahum suba AFC Women's Football Conference pangthoklagani numir humni chupna pangthokadoriba conference asida India gi mahut sinduna El Sauba su saruk yanaba AFC na khalle hairi El Sauba India gi senior women's team coach oirambata natana hauzik state asige Youth Affairs and Sports Department football gi coach oina thawpuribani conference asi saruk yanaba El Sauba Malaysia gi damakta hayeng Imphal thaduk lagani
School Games Federation of India ki miyeng makada Government Inter-College Verily na yumbu erga chaliba tha sigi taruk tagi hauduna chatharakliba Humpunipan Suba National School Games Volleyball Under 17 Boys and Girls Championship ki ngasi sanakiba nupa kangluf ki mesta Manipurna KVS Manipurbu straight set point kun mga tara nipan kun mga tara mga amadi kun mga tara nithoy lawduna set home sinoda maithiba piramduna quarter final changkre tournament sida nupi kangluf ki mesta Manipurna Karnataka bu straight set point kun ma thoi amadi kun mga tara tereta maithiba piramki National Sports University na sinuna chaliba thasigi taruk tagi hauduna Kumalampak Sports Complex ki indoor stadium da chatrak liba East Zone Inter University Badminton Men's Tournament ge ngasi sanakiba matching da Manipur University na Divrugarh University bu set home amada maiti bu pikre match amada Jadavpur University West Bengal na Adamas University West Bengal bu set home anida maiti bu pikre match amada na BRAB University Bihar na University of Calcutta West Bengal bu set home amada maiti bu pikre atopa match amadana yumbu ariba National Sports University Manipur bu BBS Prakanchai University Uttar Pradesh na set home sinoda maiti bu pikre chatrak level tournament asi hayeng loishilagani loishinbagi thoramda Department of Youth Affairs and Sports ki Joint Secretary Dr. Sovit Jain, NSU की Vice Chancellor Professor Usha S. Nair, NSU की Registrar Dr. L. Divamani, YAS के Director T. Fulen Maite, Vishnupur Police के ASP KSS Ravi Kumar, Teres Suba Manipur Rifles के Commander Roni Mayangbang, NSU के Students Welfare के Din Dr. Syam Sundar Rat amadi AIU Observer Professor Sambu Prasana to Mitungnen Singh oina saruk yaduna mai paklaba team singda trophy kusinaragani. All India Football Federation के मियंग मकादा त्रिपुरा ना यंबु एरगा चथगदौरिबा हुंपुत्रा निपान सुबा नेशनल फुटबॉल चैंपियनशिप फॉर सेंट्रल ट्रॉफी दा सरुक यागदौरिबा मणिपुर के सानरोय अमदे ऑफिशियल सिंगदा यूनिफॉर्म कुसिनक्रे ngasi lamlong thongkhong artificial turf ground da Chamlava Thoram Amaga Loinana, All Manipur Football Association official singna uniform sing adu kusina kivani. Manipur ki team da goalkeeper ani defender mapan midfielder taret forward ta Sanore Marini. Manipur team asigi official sing di Thangjam Ivotombi na team manager Kambai Joy Rongmai na head coach Hidam Prem Kumar na assistant coach amadi Nandaibam Jinana team physio ne uniform kusina bagi Thoronga Mari Lenana Manipur team gi head coach Kambai Joy Rongmai na phongdo kibada hojik lamda masida thokle wirang asina maram oiraga Manipur gi Santos Trophy ki team sem na hona bada awaba mamayok na ki adubo team asi war basu wana technical staff sing amadi atai official sing na amato ina kut samnaduna team asi sem ngamle maramuduna lamda masida lairiba miui sa sing na mai pak pangamnaba pungning thogot pinaba afil Toroduna, Handaki Hubutra Nipan Suba Santos Trophy asi champion oivang ngamnaba miyam dagi yaifa thongni niki. Ngasi 78 Santos Trophy gi akoina Manipur ki team gi damakta represent toriba team sida ngasi chief coach oina aina ngasi ampana appoint obiduna and training chatharapagi mutung inna hojik aina uriba engonda leiriba jik player kuni thoi se aigi Saiti ke dia yamna thajaba confidence leina dum ai gengang chinga ai ga loina na yamna cooperation leina amadi coordination leina chathari tobudu ngasi aikoi Manipur na mamang da kyamon aikoi na sanaruga ngasi final stage ta Europe ngamdabagi port ama factor mayam amsu aikoi thenga devanate thengnei tobudu handake leiriba angang singsi phibam se ai gi observation da handak pudi khara aina su angang jingi fitness amade leiriba mukoi gi quality singsi yengaga andak marakti ai gi site gi su anmamba aduga khoi gi official gi site gi manager amadi assistant coach amadi head coach ama oina koi hum gi ko tungchin naraga leiriba angang jingsibu motivate toraga ngamba makai koi hona jaraga final stage amadi hariba all India qualified not zone de qualify oraga all India sanaram na koi Final logo yani na bigdamag ta koi situation matungina game have the situation ni situation gi matungina koi matam digi strategy khollaga koi timsi bukramain to sige have gi pot made pukhallaga angang chingse ai be illi Hockey India ki meg makada Tamil Nadu ni yumbu erga chaliba thasi ki mari degi hogduna
Chatharaklibba Taramari Suba Hockey India Senior Men's National Championship King as Sankiba Pool Ice Kim Mes Amada Manipur Hockey na Hockey Bengal Bu Goal Ahum Amada Maitibu Piki Match Jimai Park Pagi Goal Ahum Adu Moirang Tem Ravi Chandra Nilakanta Sarama Amadi Sriril Luguna Matangshina Meski Minute Kutramapan Nifu Manga Amadi Yanke Manga Chapter Chanmangaki Manipurna Bihar Amadi Bengal Bu Mai Park Tuna Punna Point Taruk Fangtuna Quarter Final Chamangam Manipurna quarter final changmang ngam matangda ISCOM media da Manipur team gi coach moirang tem Rinasna fungdor kibada team asida Manipur Miamna masak khanglaba sanaroi kaya ama yaudana team asibo national games ta saruk yana bakkanna honabagi mahi fangle mamangda su Manipur national games qualify oiki adubo national games yethokibana saruk yaba fangkide championship asida Manipurna quarter final match ta mai paktuna semi final amadi final lodana champion oiva ngamnaba Manipur gi mipum kudimmakna yaifa thaunivina su appeal tarukli panbayawadi Manipur gi team asida Olympian KS Kwathajit Chenglen Sana Kangujam amadi Nilakanta Saramasu saruk yari अखोई लास्ट ईयर बंगाल का फाइट तौनी बंगाल फाइट तौर 3-3 चलगा क्वालिफाई होने नेशनल गेम चैथोना मरम हंदक से बंगाल का ग्रुप पुलपे बंगाल से 3-1 थोना बिहार को लास्ट मैच 19-1 थोना क्वार्टर फाइनल चंगे नेशनल गेम्स क्वालिफाई होरे अखोई मणिपुर प्रजा मियाम मरुप मपांग खय पुनमुना क्वार्टर फाइनल माई पाकनगीदमक्ता बोर्ड रिव्यू दूरब तानफम लानफम असिगुम्बा सुचाव इंडिया की चाव हॉकी है लमसीद अखोई मणिपुर को पीखब स्टेट क्वालिफाई होना नेशनल गेम्स की तैयारी मथंग नेक्स्ट स्टेप क्वार्टर फाइनल सानदुना अखोई अतोप अपग्रेड होननबगीदमक्ता अखोई जिमेन सना नीलकांता कोसजित रविचंद्र हाई इंटरनेशनल प्लेयर मैम यावरी ओलंपियन मैम यावरी Mamang Tha October kun manga tagi hauduna tha si ahum fawba Colorado UHA da pangthokiba under 19 World Boxing Championship 2024 gi kilogram yankai mari gi weight category da silver medal lawraklaba Naran Saina mayai lekai dagi Thoksom Singajit amadi Thoksom Ongbi Renuka ani gi machanupi Thoksom Supriya Sahi tara nipan bu taram no pagi thormama UNDC ELHA na sinduna Naran Saina irei imagi laibungda ngasi taram no pagi thorum pangthokre From Aduda Moirang SC MLA T Santi Moirang Police Station gi OC Rajen Khanganba Maming Lairaba Seishakba Tapta Jenta Boxing Federation of India gi National Technical Official L Sunilna Athoba Mitungni Singona Sarpyaki Panbayavadi Thoksom Supriya Mangasuba National Junior Girls Boxing Championship Lisingani Kunitoida Gold Medal Lawutanatana Best Boxer Asian Boxing Championship Lisingani Kunitoida Silver Medal Aman Jordan Lisingani Kunitoida Silver Medal Amadi Kelo India Lisingani Kunitoida so Gold Medal Lawkrabani Tafisagi Ming Makada Bhutan All Sports Games Federation amadi South Asian All Sports Games Federation amasung International Wushu Sansu Federation asinduna chalibu kumjal singni kun manga February mari dagi taruk fawba Bhutan gi Fonet Solinda pangthokadaba manga suba International Games ta India team da saruk yarunaba khangalaba Manipur gi sanaroi singna chaliba chahi asigi lagleba November 10 manga fawbu gi manungda mari lenaba chesang sing International All Sports Games Federation natraga NEI All Style Martial Arts Self Defense and Sports Association ge singamai daliba office ta laktuna pishilenaba haina federation asigi General Secretary Sifu NJ Jit Kuman Chan hadro pocherol amana khanglali How's it going with the Maruba Palmon episode? Bisnupur District ki Kumbi Esigi Manung Chana Laiba Saituan Wathalambida Kukimeltian Singna Chingtak Tagen Umay Kaptak Lakpada Law Sudan Laibi Maung Naha Ama Laikidre Miat Puputok Triva Fauba Hakshang Lauri Hari Jamaat ul Mujahidin Bangladesh Kowa Terrorist Organization Amana Terrorist Attack Chatharak Payai Haibidagi India ki Central Intelligence Agency Karana Awang Nong Puki State Singda High Alert Lautok. ม
Andro Police Station ki manung chana laiba poiro pat lokol da charu fudit marakta masak khangdaba maina chaktik laba nupa amagi asi bhakchang yaram matheng narakre amadi inkumza lising sampal humudra mapan gina be matara ni thoi dagi lona tingtraba lalhulu PREPAK na leptana pangtukna lakwa athau singin ningsing numit laglebana be matara ni thoi asida makhalamata gi harau kumhai tawbiganu hari Kasih guna dia ISCOM News ki policy jare meng tabri bisung bai tom tingan mana mungkin aku jare